ꯃꯌꯥꯝ ꯑꯔꯤꯕ ꯐꯤꯂꯝ 1993ꯒꯤ ꯐꯤꯂꯝ ꯑꯃꯈꯛ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯒꯤ ꯑꯅꯧꯕ ꯑꯣꯏꯅ ꯄꯨꯔꯛꯆꯔꯤ꯫ ꯐꯤꯂꯝ ꯑꯗꯨꯒꯤ ꯃꯃꯤꯡꯗꯤ ꯗ ꯀ꯭ꯔꯁ꯫ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯁꯤ IMDb ꯔꯦꯇꯤꯡꯗ 5.8 ꯐꯪꯈꯤꯕ ꯐꯤꯂꯝ ꯑꯃꯅꯤ꯫ ꯑꯗꯨꯒ ꯃꯌꯥꯝ ꯂꯥꯏꯛ, ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯦꯟ ꯀꯃꯦꯟꯁꯨ ꯇꯧꯕꯤꯔꯝꯃꯨ꯫ ꯅꯤꯀꯣꯂꯥꯁ ꯀꯥ ꯚꯔꯥ ꯑꯃ ꯌꯦꯡꯕ ꯂꯥꯛꯂꯝꯃꯤ꯫ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯗ ꯆꯪꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯑꯄꯥꯝꯕ ꯑꯃꯠꯇ ꯑꯣꯏꯔꯝꯗꯦ꯫ ꯑꯗꯨꯒꯤ ꯃꯔꯝꯅ ꯃꯍꯥꯛꯅ ꯃꯦꯞ ꯌꯦꯡꯗꯨꯅ ꯒꯥꯔꯤ ꯊꯧꯔꯛꯄ ꯃꯇꯝꯗ ꯔꯣꯂꯔ ꯕ꯭ꯂꯦꯗꯤꯡ ꯊꯧꯕ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯒꯥꯔꯤꯅ ꯊꯣꯝꯒꯦ ꯇꯧꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯉꯥꯏꯍꯥꯛ ꯌꯦꯡꯅꯈꯤ꯫ ꯅꯤꯀꯣꯂꯥꯁ ꯚꯔꯥ ꯁꯥꯟꯗꯣꯛꯄ ꯌꯨꯝ ꯑꯃꯗ ꯂꯥꯛꯇꯨꯅ ꯌꯨꯝꯕꯨꯒ ꯎꯅꯔꯝꯃꯤ꯫ ꯌꯨꯝꯕꯨꯅ ꯃꯍꯥꯛꯀꯤ ꯂꯩꯐꯝꯗꯨ ꯇꯥꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯄꯥꯝꯂꯝꯃꯤ꯫ ꯀꯥ ꯑꯗꯨꯗ ꯄꯣꯠꯆꯩ ꯂꯣꯏꯁꯤꯜꯂꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯃꯅꯥꯛꯀꯤ ꯋꯥꯜ ꯃꯔꯨꯝꯗ ꯉꯁꯥꯏ ꯒꯥꯔꯤꯅ ꯊꯣꯝꯒꯦ ꯇꯧꯈꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯂꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯀꯅꯥꯁꯨ ꯅꯠꯇꯦ, ꯐꯤꯂꯝ ꯑꯁꯤꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯔꯣꯜ ꯂꯧꯔꯛꯀꯗꯧꯔꯤꯕ ꯑꯦꯗ꯭ꯔꯤꯟ ꯀꯧꯕꯤ ꯅꯨꯄꯤ ꯑꯗꯨꯅꯤ꯫ ꯑꯦꯗ꯭ꯔꯤꯟꯒꯤ ꯃꯃꯥꯟꯅꯕꯤ ꯁꯥꯏꯟꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯁꯥꯏꯟꯗ ꯑꯦꯗ꯭ꯔꯤꯟꯅ ꯃꯈꯣꯏ ꯀꯥ ꯚꯔꯥꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯀꯅꯥꯅꯣ ꯌꯦꯡꯉꯨꯆꯣ ꯍꯥꯏꯅ ꯊꯥꯒꯠꯂꯛꯂꯝꯃꯤ꯫ ꯁꯥꯏꯟ ꯅꯤꯀꯣꯂꯥꯁꯀꯤ ꯀꯥꯗ ꯆꯪꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯗꯨꯅ ꯈꯪꯅꯔꯝꯃꯤ꯫ ꯅꯤꯀꯣꯂꯥꯁꯅ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎꯗꯒꯤ ꯑꯦꯗ꯭ꯔꯤꯟ ꯂꯨꯝꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯁꯥꯏꯟ ꯀꯨꯝꯊꯔꯛꯂꯕ ꯃꯇꯝꯗ ꯑꯦꯗ꯭ꯔꯤꯟꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯁꯥꯏꯟꯅ ꯂꯩꯍꯧꯔꯤꯕ ꯅꯨꯄꯥꯗꯨ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯩ, ꯌꯥꯝ ꯏꯪ ꯇꯞꯄꯤ, ꯑꯗꯨꯕꯨ ꯑꯍꯟꯗꯤ ꯑꯣꯏꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯛ ꯑꯣꯐꯤꯁ ꯑꯃꯗ ꯑꯅꯧꯕ ꯑꯣꯏꯕꯅ ꯅꯨꯄꯤ ꯑꯃꯗ ꯃꯍꯥꯛ ꯃꯁꯥꯕꯨ ꯇꯥꯛꯆꯗꯨꯅ ꯃꯥꯏꯀꯦꯜ ꯎꯅꯕ ꯂꯥꯛꯄꯅꯤ ꯍꯥꯏꯗꯨꯅ ꯋꯥ ꯃꯈꯥ ꯇꯥꯒꯦ ꯇꯧꯕꯗ ꯅꯨꯄꯤ ꯑꯃ ꯊꯣꯛꯂꯛꯇꯨꯅ "ꯅꯪ ꯅꯤꯛ ꯅꯠꯇ꯭ꯔꯥ? ꯅꯪꯅ ꯂꯥꯛꯂꯤꯕꯁꯤ ꯊꯦꯡꯉꯦ, ꯃꯟꯗꯦ ꯃꯤꯇꯤꯡꯁꯤ ꯄꯨꯡ 9:35ꯗ ꯍꯧꯕꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯄꯨꯡ 9:30 ꯇꯥꯔꯦ" ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯃꯤꯇꯤꯡ ꯇꯧꯐꯝꯗ ꯊꯤꯟꯖꯤꯜꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯥꯏꯀꯦꯜ ꯆꯪꯂꯛꯇꯨꯅ ꯃꯈꯣꯏꯒꯤ ꯃꯤꯇꯤꯡꯗꯨ ꯍꯧꯔꯝꯃꯤ꯫ ꯃꯥꯏꯀꯦꯜꯅ ꯅꯤꯛꯇ ꯔꯣꯕꯥꯔꯠ ꯂꯦꯚꯦꯟꯁꯀꯤ ꯀꯧꯕ ꯄꯩꯁꯥ ꯍꯨꯔꯥꯟꯕ ꯑꯃꯒꯤ ꯃꯇꯥꯡꯗ ꯄꯥꯎ ꯂꯧꯅꯕ ꯊꯕꯛ ꯁꯤꯟꯅꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯌꯥꯝꯗꯒꯤ $2 ꯕꯤꯂꯤꯌꯟ ꯈꯣꯝꯒꯠꯈꯤꯕ ꯑꯗꯨꯒ $5 ꯃꯤꯂꯤꯌꯟ ꯑꯃꯅ ꯃꯥꯒꯤ ꯑꯦꯀꯥꯎꯟꯗ ꯍꯥꯞꯇꯕꯤꯗ ꯂꯦꯝꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯖꯦꯜꯗꯒꯤ ꯊꯣꯛꯂꯛꯂꯕ ꯃꯇꯝꯗ ꯄꯥꯎꯃꯤ ꯑꯃꯠꯇꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯍꯥꯏꯕ ꯌꯥꯗꯅ ꯂꯩꯔꯤꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯅꯤꯛ ꯃꯍꯥꯛꯀꯤ ꯀꯥꯔꯗꯨ ꯑꯅꯧꯕ ꯀꯂꯔ ꯑꯃ ꯁꯪꯅꯕꯒꯤꯗꯃꯛ ꯁꯦꯡꯗꯣꯛꯂꯤꯉꯩ ꯃꯇꯝꯗ ꯑꯦꯗ꯭ꯔꯤꯟ ꯂꯥꯛꯇꯨꯅ ꯃꯥꯒꯤ ꯀꯥꯔ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯅꯤꯛꯇ ꯍꯪꯉꯛꯏ, "ꯑꯩꯈꯣꯏ ꯏꯃꯥ ꯕꯕꯥꯅ ꯑꯩ ꯌꯦꯡꯅꯕꯒꯤ ꯅꯪꯗ ꯄꯩꯁꯥ ꯀꯌꯥ ꯄꯤ?" ꯅꯤꯛꯅ, "ꯑꯩꯒꯤ ꯀꯥꯒꯤ ꯚꯔꯥꯒꯤ ꯄꯩꯁꯥ ꯑꯣꯏꯅ ꯃꯈꯣꯏꯗ ꯄꯤ"꯫ ꯑꯗꯨꯒ ꯅꯤꯛꯅ ꯑꯃꯨꯛ, "ꯑꯗꯣ ꯅꯪꯁꯤ ꯐꯣꯛ ꯁꯟꯇꯔ ꯅꯠꯇ꯭ꯔꯒ ꯄꯣꯂꯣ ꯁꯥꯟꯅꯕ꯭ꯔꯥ?" ꯑꯦꯗ꯭ꯔꯤꯟꯅ, "ꯁ꯭ꯀꯨꯂꯤꯡ ꯖꯝꯄꯔꯅꯤ, ꯑꯩꯅ ꯑꯩꯒꯤ ꯀ꯭ꯂꯥꯁꯇ ꯅꯍꯥ ꯏꯑꯣꯏ ꯑꯣꯏꯅ ꯅꯦꯁꯅꯦꯜ ꯆꯠꯂꯤ, ꯑꯗꯨꯒ ꯑꯩ ꯀꯝꯄꯤꯇꯤꯁꯟ ꯌꯥꯎꯔꯝꯗꯥꯏ ꯃꯇꯝꯗ ꯄ꯭ꯔꯦꯛꯇꯤꯁ ꯌꯥꯝꯅ ꯀꯟꯅ ꯇꯧꯏ" ꯍꯥꯏꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯔꯝꯃꯤ꯫ ꯅꯤꯛ ꯑꯣꯐꯤꯁꯇ ꯃꯥꯔꯤꯑꯣ ꯑꯦꯅꯥꯜꯗꯤ ꯀꯧꯕ ꯔꯣꯕꯥꯔꯠ ꯂꯦꯚꯦꯟꯁꯀꯤꯒꯤ ꯊꯕꯛ ꯇꯧꯕ ꯅꯨꯄꯥ ꯑꯃ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯔꯣꯕꯥꯔꯠ ꯂꯦꯚꯦꯟꯁꯀꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯅꯤꯛꯅ ꯅꯨꯃꯤꯗꯥꯡꯗ ꯊꯕꯛ ꯇꯧꯔꯤꯉꯩ ꯃꯇꯝꯗ ꯑꯦꯗ꯭ꯔꯤꯟ ꯂꯥꯛꯂꯝꯃꯤ꯫ ꯑꯦꯗ꯭ꯔꯤꯟꯅ ꯅꯤꯛꯀꯤ ꯁ꯭ꯇꯥꯏꯜꯗꯨ ꯎꯕ ꯃꯇꯝꯗ ꯌꯥꯝꯅ ꯉꯥꯎꯔꯝꯃꯤ꯫ ꯑꯦꯗ꯭ꯔꯤꯟ ꯆꯪꯂꯛꯇꯨꯅ ꯀꯩꯗꯧꯔꯤꯅꯣ ꯍꯪꯂꯝꯃꯤ꯫ ꯅꯤꯛꯅ, "ꯊꯕꯛ ꯇꯧꯔꯝꯕꯅꯤ, ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤ ꯅꯪꯅꯗꯤ ꯀꯌꯥ ꯍꯩꯅꯔꯣꯏ" ꯍꯥꯏꯕꯗ ꯑꯦꯗ꯭ꯔꯤꯟꯅ "ꯍꯥꯏꯔꯛꯑꯣ ꯌꯦꯡꯒꯦ" ꯍꯥꯏꯕꯗꯨꯗ ꯅꯤꯛꯅ ꯔꯣꯕꯥꯔꯠ ꯂꯦꯚꯦꯟꯁꯀꯤꯒꯤ ꯃꯇꯥꯡꯗ ꯍꯪꯂꯝꯃꯤ꯫ ꯑꯦꯗ꯭ꯔꯤꯟꯁꯨ ꯈꯪꯂꯝꯃꯤ ꯔꯣꯕꯥꯔꯠ ꯂꯦꯚꯦꯟꯁꯀꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯄꯩꯁꯥ ꯍꯨꯔꯥꯟꯕ ꯅꯨꯄꯥꯅꯤ ꯍꯥꯏꯕ꯫ ꯅꯤꯛꯅ ꯑꯃꯨꯛ, "ꯔꯣꯕꯥꯔꯠ ꯂꯦꯚꯦꯟꯁꯀꯤꯒꯤ ꯊꯕꯛ ꯇꯧꯕ ꯅꯨꯄꯥ ꯑꯃ ꯊꯦꯡꯅꯔꯦ, ꯃꯃꯤꯡꯅ ꯃꯥꯔꯤꯑꯣ ꯑꯦꯅꯥꯜꯗꯤ ꯀꯧꯏ, ꯃꯍꯥꯛꯅ ꯅꯨꯡꯇꯤꯒꯤ ꯔꯣꯕꯥꯔꯠꯄꯨ ꯃꯥꯒꯤ ꯅꯣꯜꯋꯨꯗꯇ ꯂꯩꯕ ꯌꯨꯝꯗ ꯊꯤꯜꯂꯤ, ꯃꯔꯝꯗꯤ ꯃꯐꯝꯗꯨꯗ ꯃꯥꯒꯤ ꯅꯨꯡꯁꯤꯕꯤ ꯂꯩ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯃꯔꯨꯞ ꯂꯩ ꯍꯥꯏꯔꯝꯃꯤ"꯫ ꯃꯔꯝꯗꯤ ꯑꯦꯗ꯭ꯔꯤꯟ ꯑꯉꯥꯡ ꯑꯣꯏꯔꯤꯕꯅꯤꯅ ꯅꯨꯡꯁꯤꯅꯕꯒꯤ ꯃꯇꯥꯡꯗ ꯅꯤꯛꯅ ꯍꯥꯏꯕ ꯄꯥꯝꯂꯝꯗꯦ꯫ ꯑꯦꯗ꯭ꯔꯤꯟ ꯅꯤꯛꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯐꯝꯗꯨꯅ, "ꯅꯪꯅ ꯃꯥꯒꯤ ꯃꯔꯨꯞ ꯍꯥꯏꯔꯤꯕꯗꯨ ꯃꯥꯒꯤ ꯅꯨꯡꯁꯤꯕꯤ ꯅꯠꯇ꯭ꯔꯥ?" ꯅꯤꯛꯅ, "ꯃꯥꯅꯦ, ꯃꯥꯒꯤ ꯅꯨꯄꯤꯗꯨ ꯃꯃꯥꯡ ꯆꯍꯤꯗ ꯖꯦꯅꯦꯚꯥꯗ 3ꯔꯛ ꯆꯦꯟꯕꯒꯤ ꯄꯥꯎ ꯂꯩ". ꯑꯦꯗ꯭ꯔꯤꯟꯅ ꯁ꯭ꯋꯤꯠꯖꯔꯂꯦꯟꯗ ꯂꯩꯔꯤꯕ ꯃꯥꯒꯤ ꯄꯩꯁꯥꯁꯤꯡꯗꯨ ꯄꯨꯔꯒ ꯆꯦꯟꯕꯅꯤ ꯍꯥꯏꯗꯨꯅ ꯅꯤꯛꯀꯤ ꯆꯨꯔꯨꯞꯇꯨ ꯄꯥꯏꯈꯠꯇꯨꯅ ꯊꯛꯀꯦ ꯇꯧꯏ꯫ ꯅꯤꯛꯅ, "ꯅꯪ ꯆꯍꯤ 14ꯗ ꯉꯥꯏꯔꯝꯈꯤꯅꯤ". ꯑꯦꯗ꯭ꯔꯤꯟꯅ, "ꯆꯍꯤ 15 ꯁꯨꯔꯦ" ꯍꯥꯏꯗꯨꯅ ꯊꯛꯏ꯫ ꯅꯤꯛꯅ ꯆꯨꯔꯨꯞ ꯊꯛꯄꯗꯨꯅ ꯇꯨꯝꯕ ꯃꯇꯝ ꯀꯥꯏꯍꯜꯂꯒꯅꯤ ꯍꯥꯏꯗꯨꯅ ꯂꯧꯁꯤꯟꯈꯤ꯫ ꯅꯦꯛꯁ ꯁꯤꯟꯗ ꯅꯤꯛ ꯏꯔꯨ ꯂꯨꯖꯔꯤꯉꯩ ꯃꯇꯝꯗ ꯑꯦꯗ꯭ꯔꯤꯟꯅ ꯅꯤꯛꯀꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯅꯤꯛꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯒꯤ ꯃꯥꯒꯤ ꯃꯕꯨꯕꯣꯛꯀ ꯀꯥꯞꯃꯤꯟꯅꯕ ꯐꯣꯇꯣꯗꯨ ꯂꯧꯖꯔꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯛꯅ ꯑꯗꯨꯝ ꯈꯛꯇ ꯉꯥꯏꯔꯦ ꯍꯥꯏꯗꯨꯅ ꯌꯥꯔꯝꯈꯤꯗꯦ꯫ ꯅꯤꯛ ꯕꯥꯊꯔꯨꯝꯗꯒꯤ ꯏꯔꯨꯖꯕ ꯂꯣꯏꯔꯒ ꯊꯣꯛꯂꯛꯂꯕ ꯃꯇꯝꯗ ꯒꯤꯐ ꯑꯃ ꯄꯤꯗꯨꯅ "ꯃꯈꯣꯏ ꯄꯦꯔꯦꯟꯠꯁꯀꯤ ꯑꯣꯏꯕ ꯄꯥꯔꯇꯤ ꯑꯃ ꯂꯩ, ꯃꯗꯨ ꯁꯣꯏꯗꯅ ꯌꯥꯎꯕ ꯂꯥꯛꯑꯣ, ꯃꯈꯣꯏ ꯏꯃꯥ ꯕꯕꯥꯒꯤ ꯑꯍꯜ ꯑꯣꯏꯔꯕ ꯃꯔꯨꯞꯁꯤꯡꯗꯨꯒ ꯃꯍꯥꯛ ꯌꯥꯝꯅ ꯕꯣꯔꯤꯡ ꯆꯨꯒꯅꯤ" ꯍꯥꯏꯅ ꯅꯤꯛꯇ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯛꯅ ꯃꯍꯥꯛ ꯊꯕꯛ ꯌꯥꯝꯅ ꯆꯤꯜꯂꯤ, ꯌꯥꯎꯕ ꯉꯝꯅꯕ ꯍꯣꯠꯅꯒꯦ ꯍꯥꯏꯅ ꯍꯥꯏꯈꯤ꯫ ꯅꯤꯛ ꯑꯣꯐꯤꯁ ꯌꯧꯔꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯄꯥꯎꯆꯦꯗ ꯐꯣꯡꯅꯅꯕ ꯑꯥꯔꯇꯤꯀꯜꯗꯨ ꯀꯔꯤꯒꯨꯝꯕ ꯑꯁꯣꯏꯕ ꯈꯔ ꯂꯩꯕꯗꯒꯤ ꯃꯥꯏꯀꯦꯜꯗ ꯄꯤꯁꯜꯂꯝꯗꯦ꯫ ꯃꯍꯥꯛꯅ ꯑꯣꯐꯤꯁ ꯍꯜꯂꯛꯂꯕ ꯃꯇꯝꯗ ꯑꯦꯗ꯭ꯔꯤꯟ ꯍꯣꯏꯒꯤ ꯄꯥꯔꯇꯤ ꯑꯗꯨ ꯌꯥꯎꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯦꯗ꯭ꯔꯤꯟꯒꯤ ꯃꯃꯥ ꯃꯄꯥ ꯎꯅꯔꯝꯂꯒ ꯄꯤꯌꯥꯅꯣ ꯈꯣꯡꯗꯨꯅ ꯂꯩꯔꯤꯕ ꯑꯦꯗ꯭ꯔꯤꯟꯕꯨ ꯌꯦꯡꯂꯝꯃꯤ꯫ ꯄꯤꯌꯥꯅꯣ ꯈꯣꯡꯕꯗꯨ ꯂꯣꯏꯔꯕ ꯃꯇꯝꯗ ꯑꯦꯗ꯭ꯔꯤꯟ ꯃꯄꯥꯟꯗ ꯊꯣꯛꯈꯤ꯫ ꯅꯤꯛ ꯑꯦꯗ꯭ꯔꯤꯟꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ
ꯑꯩꯅ ꯅꯪꯁꯦ ꯆꯍꯤ 10ꯗꯪ ꯍꯜꯂꯝꯂꯕꯗꯤ ꯑꯩꯅ ꯀꯩꯅꯣꯝꯃ ꯍꯥꯏꯔꯝꯒꯗꯕꯅꯤ꯫ ꯑꯦꯗ꯭ꯔꯤꯌꯟꯅ ꯀꯔꯤ ꯍꯥꯏꯒꯗꯧꯔꯤꯕ? ꯑꯗꯣ ꯅꯪꯒꯤ ꯕꯣꯁꯅ ꯅꯪꯒꯤ ꯑꯥꯔꯇꯤꯀꯜ ꯑꯗꯨ ꯄꯥꯝꯕ꯭ꯔꯥ? ꯅꯤꯛꯅ ꯑꯗꯨ ꯅꯪꯅ ꯇꯧꯔꯤꯔꯣ ꯑꯃꯨꯛ ꯏꯁꯜꯂꯤꯗꯣ? ꯑꯗꯨꯒ ꯅꯪꯅ ꯀꯃꯥꯏꯅ ꯆꯪꯂꯛꯏꯕ? ꯑꯦꯗ꯭ꯔꯤꯌꯟꯅ ꯅꯪꯅ ꯆꯦꯛꯁꯤꯟꯗꯕꯤ ꯊꯝꯕꯒꯤꯅꯤ꯫ ꯑꯗꯨ ꯑꯩꯅ ꯏꯁꯤꯟꯈꯤꯕꯗꯨ ꯌꯥꯈꯤꯕ꯭ꯔꯥ? ꯅꯪꯒꯤ ꯌꯥꯝꯅ ꯂꯨꯕ ꯊꯕꯛ ꯑꯗꯨꯗ ꯑꯩꯅ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯅꯤ꯫ ꯅꯤꯛꯅ ꯑꯗꯨꯝꯅ ꯇꯧꯒꯅꯨ, ꯃꯗꯨ ꯑꯆꯨꯝꯕ ꯅꯠꯇꯦ꯫ ꯑꯦꯗ꯭ꯔꯤꯌꯟꯅ ꯅꯪꯅ ꯑꯩꯕꯨ ꯄꯥꯝꯃꯤ꯫ ꯅꯤꯛꯅ ꯑꯩꯅ ꯅꯪꯕꯨ ꯄꯥꯝꯃꯤ꯫ ꯑꯦꯗ꯭ꯔꯤꯌꯟꯅ ꯑꯗꯨꯏꯗꯤ ꯚꯦꯂꯦꯟꯇ ꯆꯠꯂꯨꯁꯦ꯫ ꯅꯤꯛꯅ ꯍꯧꯖꯤꯛꯄꯣ? ꯑꯦꯗ꯭ꯔꯤꯌꯟꯅ ꯍꯧꯖꯤꯛ ꯑꯩ ꯃꯐꯝ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯎꯠꯄ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯆꯠꯃꯤꯟꯅꯈꯤ꯫ ꯃꯐꯝ ꯑꯗꯨ ꯌꯧꯔꯕ ꯃꯇꯝꯗ ꯑꯦꯗ꯭ꯔꯤꯌꯟꯅ ꯑꯩ ꯑꯥꯔꯇꯤꯀꯜ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯁꯣꯏꯈ꯭ꯔꯦ, ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏ꯫ ꯅꯤꯛꯅ ꯑꯩ ꯏꯁꯥꯅ ꯈꯪꯖꯩ ꯑꯩꯁꯦ ꯑꯐꯥꯎꯕ ꯔꯥꯏꯇꯔ ꯑꯃ ꯅꯠꯇꯦ ꯍꯥꯏꯕ꯫ ꯆꯍꯤ 14 ꯈꯛꯇ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯑꯃꯅ ꯑꯩꯗꯒꯤ ꯍꯦꯟꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯋꯥꯅ ꯊꯣꯛꯀꯅꯤ꯫ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯈꯜꯂꯨꯔꯅꯨ꯫ ꯑꯦꯗ꯭ꯔꯤꯌꯟ ꯏꯀꯥꯏꯔꯞ ꯇꯧꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ, ꯅꯤꯛ ꯅꯪꯅꯗꯤ ꯈꯪꯂꯣꯏ, ꯏꯃꯥꯟꯅꯕꯤ ꯑꯃ ꯅꯠꯇ꯭ꯔꯒ ꯏꯃꯥꯟꯅꯕ ꯑꯃ ꯑꯩꯒꯤ ꯑꯣꯏꯅ ꯐꯪꯕ ꯍꯥꯏꯕꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯂꯨꯏ ꯍꯥꯏꯕ꯫ ꯑꯩꯒꯤ ꯏꯃꯥ ꯕꯕꯥꯅ ꯀ꯭ꯂꯥꯁ 2 ꯀꯥꯜꯍꯟꯈ꯭ꯔꯦ, ꯑꯗꯨꯅ ꯑꯩꯒꯤ ꯃꯔꯨꯞꯁꯦ ꯁꯥꯏꯟ ꯈꯛꯇꯅꯤ꯫ ꯃꯔꯝꯗꯤ ꯑꯩꯒꯤ ꯏꯃꯥꯒ ꯃꯥꯒꯤ ꯃꯃꯥꯒ ꯀꯣꯂꯦꯖ ꯇꯝꯃꯤꯟꯅꯔꯛꯏ꯫ ꯑꯗꯨꯒ ꯃꯤꯁꯤꯡꯅ ꯑꯩꯕꯨ ꯑꯉꯥꯎꯕꯤꯅꯤ, ꯀꯣꯛꯆꯥꯛꯄꯤꯅꯤ ꯍꯥꯏꯅ ꯈꯟꯕꯤ ꯍꯥꯏꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯅꯤꯛꯇ ꯋꯥꯔꯤ ꯂꯤꯔꯝꯃꯤ꯫ ꯅꯤꯛꯅ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯨ ꯊꯦꯝꯖꯤꯟꯕꯤꯕꯗꯒꯤ ꯑꯦꯗ꯭ꯔꯤꯌꯟꯁꯨ ꯅꯣꯛꯂꯛꯏ꯫ ꯅꯤꯛ ꯃꯥꯒꯤ ꯐꯖꯔꯕ ꯃꯥꯏꯊꯣꯡꯗꯨꯗ ꯉꯥꯏꯍꯥꯛ ꯉꯥꯎꯔꯝꯃꯤ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯦꯗ꯭ꯔꯤꯌꯟꯅ ꯀꯤꯁ ꯇꯧꯈꯤ꯫ ꯅꯤꯛ ꯉꯥꯏꯍꯥꯛ ꯌꯥꯔꯝꯂꯒ ꯃꯥꯅ ꯇꯧꯔꯤꯕꯁꯤ ꯁꯣꯏꯔꯦ, ꯑꯉꯥꯡꯅꯤ ꯈꯟꯗꯨꯅ ꯀꯦ ꯑꯗꯨ ꯇꯣꯛꯇꯨꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯍꯟꯃꯤꯟꯅꯈꯤ꯫ ꯑꯦꯗ꯭ꯔꯤꯌꯟ ꯌꯨꯝꯗ ꯍꯜꯂꯛꯂꯕ ꯃꯇꯨꯡꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯈꯤ꯫ ꯅꯣꯡꯉꯥꯜꯂꯒ ꯅꯤꯛꯀꯤ ꯊꯣꯡꯅꯥꯎ ꯃꯃꯥꯡꯗ ꯕꯤꯀꯤꯅꯤ ꯗ꯭ꯔꯦꯁꯇ ꯅꯤꯛꯄꯨ ꯉꯥꯎꯍꯜꯂꯒꯦ ꯃꯇꯥꯒꯨꯝꯅ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯦꯗ꯭ꯔꯤꯌꯟ ꯊꯣꯡꯅꯥꯎꯗ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯅꯤꯛ ꯂꯥꯛꯄ ꯎꯕꯗꯨꯗ ꯍꯔꯥꯎꯅ ꯆꯦꯟꯁꯤꯟꯗꯨꯅ ꯅꯤꯛ ꯗꯥꯔꯂꯤꯡ ꯍꯥꯏꯅ ꯀꯧꯔꯨꯕ ꯃꯇꯝꯗ ꯅꯤꯛꯀ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯑꯦꯃꯤꯒ ꯂꯥꯛꯃꯤꯟꯅꯔꯝꯃꯤ꯫ ꯅꯤꯛꯅ ꯑꯦꯃꯤꯗ ꯌꯨꯝꯕꯨꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯍꯥꯏꯅ ꯈꯪꯅꯍꯜꯂꯝꯃꯤ꯫ ꯑꯦꯗ꯭ꯔꯤꯌꯟ ꯅꯤꯛꯅ ꯅꯨꯄꯤ ꯑꯃꯒ ꯂꯣꯏꯅꯅ ꯂꯥꯛꯄꯗꯨꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯍꯧꯈꯤ꯫ ꯑꯦꯃꯤꯅ ꯅꯤꯛꯇ ꯑꯦꯗ꯭ꯔꯤꯌꯟꯅ ꯅꯤꯛ ꯗꯥꯔꯂꯤꯡ ꯍꯥꯏꯈꯤꯕꯗꯨ ꯍꯥꯏꯗꯨꯅ ꯅꯣꯛꯃꯤꯟꯅꯗꯨꯅ ꯆꯠꯃꯤꯟꯅꯈꯤ꯫ ꯅꯤꯛꯀꯤ ꯄꯥꯔꯇꯤ ꯑꯃ ꯁꯤꯜꯂꯝꯃꯤ꯫ ꯄꯥꯔꯇꯤꯗꯨꯗ ꯌꯥꯝ ꯊꯥꯖꯗꯅ ꯃꯥꯏꯀꯦꯜ ꯂꯥꯛꯇꯨꯅ ꯅꯤꯛꯇ ꯔꯣꯕꯥꯔꯠ ꯂꯦꯚꯦꯟꯁꯀꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯔꯅꯤ ꯍꯥꯏꯗꯨꯅ ꯌꯨ ꯑꯐꯕ ꯑꯃ ꯄꯤꯔꯝꯗꯨꯅ ꯆꯠꯈꯤ꯫ ꯑꯦꯃꯤ ꯃꯥꯔꯁꯃꯦꯂꯣꯒꯤꯗꯃꯛꯇ ꯆꯩ ꯈꯔ ꯂꯧꯕ ꯆꯠꯂꯝꯃꯤ꯫ ꯆꯩ ꯈꯨꯜꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯑꯦꯗ꯭ꯔꯤꯌꯟ ꯂꯩꯔꯝꯃꯤ꯫ ꯑꯦꯗ꯭ꯔꯤꯌꯟꯅ ꯀꯩꯗꯧꯔꯤꯅꯣ ꯍꯪꯉꯛꯏ꯫ ꯑꯦꯃꯤꯅ ꯃꯥꯔꯁꯃꯦꯂꯣꯒꯤ ꯆꯩ ꯈꯔ ꯈꯨꯜꯂꯝꯕꯅꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯈꯣꯏ ꯑꯗꯨ ꯑꯦꯗ꯭ꯔꯤꯌꯟꯗ ꯇꯥꯛꯂꯝꯃꯤ꯫ ꯑꯦꯗ꯭ꯔꯤꯌꯟꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕꯁꯤ ꯈꯣꯏ ꯅꯠꯇꯦ, ꯋꯥꯞꯁꯅꯤ꯫ ꯑꯦꯃꯤꯅ ꯋꯥꯞꯁ ꯑꯣꯏꯒꯦꯔꯥ ꯈꯣꯏ ꯑꯣꯏꯒꯦꯔꯥ ꯃꯈꯣꯏ ꯂꯣꯏꯅ ꯁ꯭ꯇꯤꯡ ꯌꯥꯎꯏ꯫ ꯑꯦꯗ꯭ꯔꯤꯌꯟꯅ ꯋꯥꯞꯁꯇꯤ ꯈꯣꯏꯒ ꯈꯦꯠꯅꯩ꯫ ꯈꯣꯏꯗꯤ ꯅꯪꯅ ꯀꯔꯤꯁꯨ ꯍꯧꯗ꯭ꯔ ꯇꯥꯔꯒꯗꯤ ꯃꯈꯣꯏꯅ ꯅꯪꯗ ꯀꯔꯤꯁꯨ ꯇꯧꯔꯛꯑꯣꯏ, ꯑꯗꯨꯕꯨ ꯋꯥꯞꯁꯇꯤ ꯑꯗꯨꯒꯨꯝꯕ ꯅꯠꯇꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯗꯨꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯅꯤꯛꯀꯤ ꯄꯥꯔꯇꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯄꯥꯔꯇꯤ ꯃꯐꯝ ꯑꯗꯨ ꯌꯧꯔꯕ ꯃꯇꯝꯗ ꯑꯦꯗ꯭ꯔꯤꯌꯟꯅ ꯅꯤꯛꯀ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯅꯨꯄꯤꯗꯨ ꯎꯕꯗ ꯃꯍꯥꯛꯁꯦ ꯃꯁꯛ ꯐꯖꯩ, ꯃꯣꯗꯦꯂꯔꯗꯧꯅ ꯍꯥꯏꯔꯛꯏ꯫ ꯑꯦꯃꯤ ꯋꯥꯈꯜ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦ ꯅꯤꯛꯀ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯅꯨꯄꯤꯗꯨ ꯃꯁꯛ ꯐꯖꯩ, ꯃꯣꯗꯦꯂꯔ ꯃꯥꯜꯂꯤ ꯍꯥꯏꯕꯗꯨꯗ, ꯃꯔꯝꯗꯤ ꯑꯦꯃꯤꯅ ꯅꯤꯛꯄꯨ ꯅꯨꯡꯁꯤ꯫ ꯑꯦꯃꯤꯅ ꯑꯦꯗ꯭ꯔꯤꯌꯟꯗ ꯅꯪꯁꯨ ꯑꯁꯤꯒꯨꯝꯕ ꯐꯖꯕ ꯄꯥꯝꯂꯕꯗꯤ ꯍꯥꯏꯅ ꯋꯥ ꯃꯈꯥ ꯇꯥꯗ꯭ꯔꯤꯉꯩꯗ ꯑꯦꯗ꯭ꯔꯤꯌꯟꯅ ꯑꯦꯃꯤꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯗꯨ ꯈꯪꯗꯨꯅ ꯀꯩꯁꯨꯝꯇ ꯈꯜꯂꯨꯅꯨ ꯑꯦꯃꯤ, ꯅꯨꯄꯥ ꯈꯔꯗꯤ ꯅꯨꯄꯤꯒꯤ ꯊꯕꯥꯛ ꯄꯤꯛꯄꯁꯤ ꯄꯥꯝꯕꯅꯤ ꯍꯥꯏꯔꯛꯏ꯫ ꯑꯦꯃꯤ ꯑꯗꯨ ꯇꯥꯕꯗꯒꯤ ꯍꯩꯅꯗꯗꯨꯅ ꯆꯠꯈꯤ꯫ ꯄꯥꯔꯇꯤ ꯑꯗꯨ ꯂꯣꯏꯔꯕ ꯃꯇꯝꯗ ꯑꯦꯃꯤꯅ ꯅꯤꯛꯇ ꯑꯦꯗ꯭ꯔꯤꯌꯟꯁꯤ ꯅꯪꯗ ꯀ꯭ꯔꯁ ꯊꯝꯃꯤ, ꯃꯍꯥꯛ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯦ, ꯅꯪꯅ ꯃꯁꯤꯒꯤ ꯂꯝꯕꯤꯁꯤ ꯃꯨꯊꯠꯄ ꯉꯝꯂꯣꯏ꯫ ꯑꯦꯃꯤꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯅꯤꯛꯇꯤ ꯀꯌꯥ ꯈꯟꯖꯜꯂꯨꯗꯦ, ꯃꯔꯝꯗꯤ ꯅꯤꯛꯅ ꯑꯦꯗ꯭ꯔꯤꯌꯟꯁꯤ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯔꯤ ꯈꯟꯕꯅ ꯃꯔꯝꯅ꯫ ꯅꯤꯛ ꯊꯕꯛ ꯇꯧꯔꯤꯉꯩ ꯃꯇꯝꯗ ꯑꯦꯗ꯭ꯔꯤꯌꯟꯅ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯀꯩꯗꯧꯔꯤꯅꯣ ꯀꯨꯝꯂꯣ ꯑꯩꯒ ꯁꯥꯟꯅꯁꯦ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯤꯛꯅ ꯑꯩ ꯊꯕꯛ ꯆꯤꯜꯂꯤ ꯍꯥꯏꯕꯗ ꯑꯦꯗ꯭ꯔꯤꯌꯟꯅ ꯀꯩꯅꯣꯝ ꯈꯪꯅꯤꯡꯕ꯭ꯔꯥ? ꯑꯩ ꯄꯦꯔꯠ ꯂꯥꯛꯑꯦ, ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯑꯩ ꯄ꯭ꯔꯦꯒꯅꯦꯟꯠ ꯑꯣꯏꯗꯦ ꯍꯥꯏꯕꯅꯤ꯫ ꯀꯃꯥꯏꯅ ꯇꯧꯗꯅ ꯑꯩ ꯄ꯭ꯔꯦꯒꯅꯦꯟꯠ ꯑꯣꯏꯒꯅꯤ? ꯃꯥꯒꯤ ꯋꯥꯗꯣ ꯉꯥꯏꯍꯥꯛ ꯇꯥꯔꯒ ꯅꯤꯛꯅ ꯑꯩꯒꯤ ꯄꯨꯄꯨꯒ ꯀꯥꯞꯃꯤꯟꯅꯕ ꯐꯣꯇꯣꯗꯨ ꯂꯧꯕ꯭ꯔꯥ? ꯑꯦꯗ꯭ꯔꯤꯌꯟꯅ ꯂꯧꯗꯦ, ꯑꯗꯨ ꯑꯩꯅ ꯀꯩꯗꯧꯕꯩ ꯂꯧꯗꯣꯏꯅꯣ? ꯍꯣꯏ ꯑꯗꯨꯗꯤ ꯐꯔꯦ ꯍꯥꯏꯗꯨꯅ ꯐꯣꯟ ꯊꯝꯗꯨꯅ ꯅꯤꯛ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯁꯨꯝ ꯈꯜꯂꯝꯂꯒ ꯑꯦꯗ꯭ꯔꯤꯌꯟꯒꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯀꯧꯔꯝꯃꯤ꯫ ꯀꯅꯥꯝꯇ ꯇꯥꯗꯕ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯑꯦꯗ꯭ꯔꯤꯌꯟꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯐꯣꯇꯣꯗꯨ ꯊꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯦꯗ꯭ꯔꯤꯌꯟ ꯕꯥꯠꯔꯨꯝꯗꯒꯤ ꯊꯣꯛꯂꯛꯄꯗꯨ ꯎꯕꯗ ꯅꯤꯛ ꯎꯄꯨ ꯑꯃꯗ ꯆꯪꯗꯨꯅ ꯂꯣꯠꯂꯝꯃꯤ꯫ ꯑꯦꯗ꯭ꯔꯤꯌꯟ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯐꯤ ꯍꯣꯡꯒꯦ ꯇꯧꯔꯤꯉꯩ ꯃꯇꯝꯗ ꯎꯄꯨ ꯃꯅꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯕꯒꯤ ꯃꯑꯣꯡ ꯇꯧꯕꯗꯨꯗ ꯎꯄꯨ ꯃꯃꯥꯡꯗ ꯆꯪꯂꯛꯇꯨꯅ ꯐꯤ ꯂꯣꯏꯅ ꯂꯧꯊꯣꯛꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯕꯥꯠꯔꯨꯝꯗ ꯆꯪꯈꯤ꯫ ꯃꯗꯨꯒꯤ ꯇꯟꯖꯥꯗꯨ ꯂꯧꯗꯨꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯦꯗ꯭ꯔꯤꯌꯟꯒꯤ ꯃꯄꯥ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯄꯥꯅ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ ꯍꯪꯕꯗ ꯏꯄꯥ ꯄꯥꯈꯠꯅ ꯑꯦꯗ꯭ꯔꯤꯌꯟꯒ ꯂꯥꯏꯔꯤꯛ ꯑꯃ ꯊꯤꯟꯕ ꯂꯥꯛꯄꯅꯤ ꯈꯨꯝꯂꯝꯃꯤ꯫ ꯑꯦꯗ꯭ꯔꯤꯌꯟꯒꯤ ꯃꯄꯥꯅ ꯃꯇꯦꯡ ꯑꯃꯠꯇ ꯄꯥꯡꯉꯨ ꯍꯥꯏꯅ ꯄꯣꯠ ꯈꯔ ꯃꯊꯛꯇ ꯄꯨꯈꯠꯃꯤꯟꯅꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯤꯉꯩ ꯃꯇꯝꯗ ꯑꯦꯗ꯭ꯔꯤꯌꯟꯁꯨ ꯀꯥꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯅꯤꯛ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯃꯥꯏ ꯂꯩꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯦꯗ꯭ꯔꯤꯌꯟꯒꯤ ꯃꯄꯥꯅ ꯅꯤꯛꯇ
ꯅꯪꯅ ꯊꯤꯜꯂꯛꯂꯤꯕ ꯂꯥꯏꯔꯤꯛꯇꯨ ꯀꯔꯤ ꯃꯃꯤꯡ ꯀꯧꯏ ꯍꯪꯉꯛꯏ꯫ ꯅꯤꯛ ꯉꯥꯏꯍꯥꯛ ꯈꯨꯝꯐꯝ ꯈꯪꯗꯅ ꯇꯨꯃꯤꯟꯅ ꯂꯩ꯫ ꯑꯦꯗ꯭ꯔꯤꯌꯟꯅ ꯂꯥꯏꯔꯤꯛ ꯍꯥꯏꯕ, "ꯑꯣ, ꯅꯪꯅ ꯊꯤꯜꯂꯛꯂꯤꯕ ꯂꯥꯏꯔꯤꯛꯇꯨ ꯋꯨꯗꯔꯤꯡ ꯍꯥꯏ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯗꯨ ꯂꯥꯏꯔꯤꯛꯇꯨ ꯅꯪ ꯄꯥꯝꯕ꯭ꯔꯥ? ꯊꯥꯒꯠꯆꯔꯤ ꯅꯤꯛ, ꯅꯪꯅ ꯂꯥꯏꯔꯤꯛ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯊꯤꯜꯂꯛꯄꯒꯤ" ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯀꯟꯕꯤꯗꯨꯅ ꯅꯤꯛꯁꯨ ꯆꯠꯈꯤ꯫ ꯑꯦꯗ꯭ꯔꯤꯌꯟ ꯍꯥꯏꯕꯤ ꯁꯥꯟꯅꯔꯤꯉꯩ ꯃꯇꯝꯗ ꯅꯤꯛ ꯑꯦꯗ꯭ꯔꯤꯌꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ, "ꯑꯦꯗ꯭ꯔꯤꯌꯟ, ꯑꯩꯅ ꯅꯪ ꯄꯥꯝꯃꯤ"꯫ ꯑꯦꯗ꯭ꯔꯤꯌꯟꯅꯁꯨ, "ꯑꯩꯁꯨ ꯅꯪ ꯄꯥꯝꯃꯤ ꯅꯤꯛ"꯫ ꯅꯤꯛꯅ, "ꯑꯩꯅ ꯍꯥꯏꯕꯗꯤ ꯏꯃꯥꯟꯅꯕ ꯑꯃ ꯑꯣꯏꯕ ꯄꯥꯝꯃꯤ꯫ ꯃꯔꯝꯗꯤ ꯅꯪꯅ ꯆꯍꯤ 14 ꯈꯛꯇꯅꯤ, ꯑꯩꯗꯤ ꯆꯍꯤ 19 ꯁꯨꯔꯦ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤ ꯌꯥꯝ ꯁꯥꯡꯅ ꯈꯦꯠꯅꯩ꯫ ꯑꯗꯨꯅ ꯑꯩ ꯅꯪꯒꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯔꯨꯞ ꯑꯣꯏꯗꯨꯅ ꯂꯩꯒꯅꯤ" ꯍꯥꯏꯗꯨꯅ ꯆꯠꯈꯤꯒꯦ ꯇꯧꯕꯗ ꯑꯦꯗ꯭ꯔꯤꯌꯟꯅ, "ꯅꯨꯃꯤꯗꯥꯡꯗ ꯂꯥꯏꯠ ꯍꯥꯎꯁꯇ ꯆꯠꯂꯒ ꯑꯩꯈꯣꯏ ꯑꯅꯤ ꯀꯤꯁ ꯇꯧꯈꯤꯕꯗꯨ ꯑꯗꯨꯒꯨꯝꯅ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯨꯞꯁꯦ"꯫ ꯅꯤꯛꯅ, "ꯃꯗꯨꯗꯤ ꯁꯣꯏꯈꯤꯕꯅꯤ, ꯃꯤꯁꯇꯦꯛꯅꯤ" ꯍꯥꯏꯔꯛꯄꯗ ꯑꯦꯗ꯭ꯔꯤꯌꯟꯅ, "ꯅꯪꯅ ꯑꯩꯗ ꯐꯤ ꯌꯥꯎꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯂꯣꯟꯅ ꯌꯦꯡꯈꯤꯕꯗꯨꯁꯨ ꯁꯣꯏꯈꯤꯕ꯭ꯔꯥ, ꯃꯤꯁꯇꯦꯛꯂꯥ"꯫ ꯑꯗꯨ ꯍꯥꯏꯔꯛꯄꯗꯨꯗ ꯅꯤꯛ ꯈꯨꯝꯐꯝ ꯈꯪꯗꯅ ꯆꯠꯈꯤꯒꯦ ꯇꯧꯕꯗ ꯑꯦꯗ꯭ꯔꯤꯌꯟꯅ, "ꯅꯤꯛ, ꯅꯪ ꯚꯔꯖꯤꯟ ꯄꯥꯝꯗꯕ꯭ꯔꯥ? ꯑꯩ ꯈꯪꯏ ꯅꯪ ꯄꯥꯝꯃꯤ ꯍꯥꯏꯕ"꯫ ꯅꯤꯛ ꯈꯔ ꯁꯥꯎꯔꯞꯅ, "ꯂꯣꯏꯅ ꯇꯣꯛꯑꯣ, ꯑꯩꯅ ꯅꯪꯗ ꯍꯥꯏꯔꯤꯁꯦ ꯏꯆꯝ ꯆꯝꯅꯅꯤ꯫ ꯅꯪꯁꯦ ꯑꯩꯒꯤꯗꯃꯛꯇ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯔꯤ꯫ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯀꯔꯤꯁꯨ ꯃꯔꯤ ꯂꯩꯅꯗꯦ"꯫ ꯑꯦꯗ꯭ꯔꯤꯌꯟ ꯅꯤꯛꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯀꯔꯤꯁꯨ ꯊꯧꯁꯥꯗꯅ ꯃꯥꯒꯤ ꯍꯥꯏꯕꯤꯗꯨ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯁꯥꯅꯔꯛꯏ꯫ ꯅꯤꯛ ꯃꯥꯒꯤ ꯀꯥꯔꯗꯨ ꯑꯅꯧꯕ ꯃꯆꯨ ꯑꯃ ꯁꯪꯉꯦ ꯍꯥꯏꯗꯨꯅ ꯑꯦꯃꯤꯒ ꯌꯦꯡꯕ ꯂꯥꯛꯃꯤꯟꯅꯔꯝꯃꯤ꯫ ꯀꯥꯔ ꯑꯗꯨ ꯈꯨꯝꯂꯤꯕ ꯐꯤ ꯑꯗꯨ ꯍꯥꯡꯗꯣꯛꯂꯨꯕ ꯃꯇꯝꯗ ꯀꯣꯛꯁꯨꯀꯔ ꯍꯥꯏꯅ ꯒꯥꯔꯤ ꯃꯃꯥꯡꯗꯨꯗ ꯊꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯌꯥꯝꯁꯤꯒꯤ ꯋꯥꯍꯩꯁꯦ ꯑꯩꯅ ꯍꯥꯏꯗ꯭ꯔꯒꯁꯨ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯕꯤꯔꯝꯂꯅꯤꯀꯣ꯫ ꯅꯤꯛ ꯑꯦꯗ꯭ꯔꯤꯌꯟꯒꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯒꯥꯔꯤ ꯃꯃꯥꯡꯗ ꯊꯥꯖꯤꯜꯂꯤꯕꯗꯨ ꯑꯦꯗ꯭ꯔꯤꯌꯟꯅ ꯇꯧꯕ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯌꯥꯝꯅ ꯊꯥꯖꯕ ꯂꯩ ꯍꯥꯏꯅ ꯑꯦꯗ꯭ꯔꯤꯌꯟꯒꯤ ꯃꯃꯥ ꯃꯄꯥꯗ ꯅꯤꯛꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯦꯗ꯭ꯔꯤꯌꯟꯁꯨ ꯃꯇꯝꯗꯨꯗ ꯃꯥꯒꯤ ꯀꯥꯗꯒꯤ ꯀꯨꯝꯊꯔꯛꯂꯝꯃꯤ꯫ ꯑꯦꯗ꯭ꯔꯤꯌꯟꯒꯤ ꯃꯄꯥꯅ ꯅꯤꯛꯀꯤ ꯒꯥꯔꯤ ꯃꯃꯥꯡꯗ ꯊꯥꯖꯤꯜꯂꯤꯕꯗꯨ ꯅꯪꯅꯔꯥ ꯍꯥꯏꯅ ꯍꯪꯕ ꯃꯇꯝꯗ ꯑꯦꯗ꯭ꯔꯤꯌꯟꯅ "ꯑꯗꯨꯕꯨ ꯑꯩꯅ ꯀꯩꯗꯧꯕꯩ ꯇꯧꯗꯣꯏꯅꯣ" ꯍꯥꯏꯅ ꯈꯨꯝꯂꯛꯄꯗꯒꯤ ꯅꯤꯛ ꯎꯄꯥꯏ ꯂꯩꯇꯅ ꯀꯥꯔꯗꯨꯗ ꯊꯥꯖꯤꯜꯂꯤꯕꯗꯨ ꯎꯗꯅꯕ ꯅꯞꯁꯤꯜꯂꯝꯃꯤ꯫ ꯁꯥꯏꯟ ꯅꯤꯛꯀꯤ ꯃꯅꯥꯛꯇ ꯇꯨꯃꯤꯟꯅ ꯂꯥꯛꯇꯨꯅ "ꯑꯦꯗ꯭ꯔꯤꯌꯟꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯅꯁꯤ, ꯒꯥꯔꯗꯦꯟꯗ ꯄꯨꯡ 8ꯗ ꯎꯅꯁꯤ" ꯍꯥꯏꯔꯝꯂꯒ ꯆꯠꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯅꯔꯤꯕꯗꯨ ꯑꯦꯗ꯭ꯔꯤꯌꯟꯅ ꯊꯣꯡꯅꯥꯎꯗꯒꯤ ꯂꯣꯟꯅ ꯇꯥꯔꯝꯃꯤ꯫ ꯁꯥꯏꯟ ꯑꯃꯗꯤ ꯑꯦꯗ꯭ꯔꯤꯌꯟ ꯁꯒꯣꯜ ꯊꯧꯅꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯁꯥꯏꯟ ꯗ꯭ꯔꯦꯁ ꯂꯣꯏꯁꯤꯟꯕꯒꯤ ꯀꯧꯔꯛꯄꯗꯨꯗ ꯑꯦꯗ꯭ꯔꯤꯌꯟꯅ ꯁꯥꯏꯟꯗ "ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯒꯦ, ꯅꯪ ꯗ꯭ꯔꯦꯁ ꯂꯣꯏꯁꯤꯜꯂꯨꯔꯣ" ꯍꯥꯏꯗꯨꯅ ꯁꯥꯏꯟꯒꯤ ꯁꯒꯣꯜꯒꯤ ꯐꯝꯐꯝ ꯑꯗꯨ ꯆꯦꯠꯅ ꯐꯥꯔꯝꯗꯦ꯫ ꯑꯗꯨꯒꯤ ꯃꯔꯝꯅ ꯁꯥꯏꯟ ꯁꯒꯣꯜꯗꯒꯤ ꯇꯥꯗꯨꯅ ꯁꯣꯛꯈꯤ꯫ ꯅꯤꯛ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯐꯝ ꯑꯗꯨꯗ ꯁꯥꯏꯟ ꯉꯥꯏꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯇꯥꯏ ꯍꯥꯏꯅ ꯌꯦꯡꯊꯣꯛꯂꯨꯕ ꯃꯇꯝꯗ ꯑꯦꯗ꯭ꯔꯤꯌꯟ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯤꯛꯅ, "ꯑꯩꯗꯤ ꯅꯪꯁꯦ ꯁꯥꯏꯟ ꯑꯣꯏꯔꯕꯣꯏ ꯈꯜꯂꯨꯔꯦ"꯫ ꯑꯦꯗ꯭ꯔꯤꯌꯟꯅ, "ꯅꯪ ꯍꯧꯖꯤꯛꯇꯤ ꯁꯥꯏꯟ ꯑꯃꯨꯛ ꯄꯥꯝꯂꯛꯂꯕ꯭ꯔꯥ? ꯅꯪꯅ ꯃꯥꯕꯨ ꯎꯅꯕ ꯄꯥꯝꯂꯕꯗꯤ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯂꯣ꯫ ꯁꯒꯣꯜꯗꯒꯤ ꯇꯥꯕꯗꯒꯤ ꯃꯥ ꯈꯔ ꯁꯣꯛꯑꯦ꯫ ꯃꯁꯤ ꯑꯩꯅ ꯅꯉꯣꯟꯗ ꯀꯩꯅꯣꯝꯃ ꯎꯠꯄꯅꯤ꯫ ꯑꯗꯨꯒ ꯅꯤꯛ, ꯅꯪ ꯅꯁꯥꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯗꯕ ꯃꯤ ꯑꯃꯅꯤ" ꯍꯥꯏꯔꯝꯂꯒ ꯆꯠꯈꯤ꯫ ꯑꯦꯃꯤ ꯑꯃꯗꯤ ꯅꯤꯛ ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯃꯤꯟꯅꯔꯝꯃꯤ꯫ ꯑꯦꯃꯤ ꯄꯣꯠꯆꯩ ꯈꯔ ꯄꯨꯗꯨꯅ ꯆꯪꯂꯛꯄ ꯃꯇꯝꯗ ꯁ꯭ꯇꯤꯌꯔ ꯀꯥꯐꯝꯗ ꯑꯦꯗ꯭ꯔꯤꯌꯟ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯦꯗ꯭ꯔꯤꯌꯟꯅ ꯑꯦꯃꯤꯗ, "ꯅꯪ ꯂꯥꯏꯠ ꯍꯥꯎꯁꯇ ꯆꯠꯂꯨꯔꯕ꯭ꯔꯥ"꯫ ꯑꯦꯃꯤꯅ, "ꯅꯪꯅ ꯍꯥꯏꯔꯤꯗꯨ ꯁꯦꯜꯇꯔ ꯄꯣꯏꯟꯠꯒꯤꯗꯨꯔꯥ? ꯑꯗꯨꯗꯤ ꯑꯩ ꯍꯥꯏꯁ꯭ꯀꯨꯜ ꯇꯝꯂꯤꯉꯩ ꯃꯇꯝꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯆꯠꯂꯨꯗ꯭ꯔꯤ"꯫ ꯑꯦꯗ꯭ꯔꯤꯌꯟꯅ, "ꯅꯪꯁꯨ ꯆꯠꯂꯅꯤ"꯫ "ꯑꯩꯁꯨ ꯅꯤꯛꯅ ꯃꯐꯝ ꯑꯗꯨꯗ ꯄꯨꯕꯤꯈ꯭ꯔꯦ꯫ ꯅꯪꯁꯨ ꯃꯇꯝ ꯑꯃꯗ ꯍꯦꯛꯇ ꯑꯗꯨꯝ ꯄꯨꯕ ꯌꯥꯏ"꯫ ꯑꯗꯨ ꯍꯥꯏꯔꯛꯄꯗꯨꯗ ꯑꯦꯃꯤ ꯅꯨꯡꯉꯥꯏꯇꯅ ꯀꯥꯈꯤ꯫ ꯅꯤꯛ ꯔꯣꯕꯥꯔꯠ ꯂꯦꯚꯦꯟꯁꯀꯤꯒꯤ ꯄꯥꯎ ꯐꯥꯎꯅꯅꯕ ꯄꯨꯔꯛꯂꯤꯕ ꯔꯦꯀꯣꯔꯗꯤꯡ ꯇꯧꯔꯕ ꯗꯤस्कꯇꯨ ꯀꯔꯤꯝꯇ ꯌꯥꯎꯗꯦ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯍꯥꯏꯔꯛꯄꯗꯒꯤ ꯌꯨꯝꯗ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯇꯨꯅ ꯗꯦꯁꯛꯇꯣꯞꯀꯤ ꯐꯥꯏꯜꯁꯤꯡ ꯑꯗꯨ ꯆꯦꯛ ꯇꯧꯔꯨꯕ ꯃꯇꯝꯗꯁꯨ ꯀꯩꯁꯨꯝꯇ ꯌꯥꯎꯔꯝꯗꯦ꯫ ꯅꯤꯛ ꯃꯊꯥ ꯌꯥꯝꯅ ꯁꯥꯅ ꯑꯦꯃꯤꯗ ꯔꯣꯕꯥꯔꯠ ꯂꯦꯚꯦꯟꯁꯀꯤꯒ ꯋꯥꯔꯤ ꯁꯥꯅꯈꯤꯕꯒꯤ ꯃꯇꯥꯡꯗ ꯃꯇꯦꯡ ꯈꯔ ꯄꯥꯡꯉꯨ, ꯃꯗꯨꯒꯤ ꯊꯕꯛꯇꯨ ꯍꯦꯛ ꯂꯣꯏꯕꯒ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯂꯅꯤ ꯍꯥꯏꯅ ꯑꯦꯃꯤꯗ ꯀꯣꯜ ꯇꯧꯔꯝꯃꯤ꯫ ꯅꯤꯛ ꯃꯁꯥꯒꯤ ꯀꯥꯗꯨꯗ ꯌꯥꯝꯅ ꯑꯔꯣꯟꯕ ꯀꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯀꯥ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯀꯨꯝꯊꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯐꯣꯇꯣ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯤꯡꯁꯤꯡ ꯂꯥꯏꯒꯨꯝꯅ ꯂꯥꯠꯇꯨꯅ ꯂꯩꯔꯝꯕꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯅꯤꯛ ꯁꯥꯎꯔꯗꯨꯅ ꯃꯐꯝ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯊꯣꯡ ꯍꯥꯡꯗꯣꯛꯄ ꯌꯥꯗꯅꯕꯒꯤꯗꯃꯛꯇ ꯌꯣꯠꯄꯤ ꯊꯥꯖꯤꯜꯂꯝꯃꯤ꯫ ꯅꯤꯛ ꯔꯣꯕꯥꯔꯠ ꯂꯦꯚꯦꯟꯁꯀꯤꯒ ꯁꯥꯅꯈꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯀꯟꯅ ꯁꯦꯝꯂꯤꯉꯩ ꯃꯇꯝꯗ ꯑꯦꯗ꯭ꯔꯤꯌꯟꯅ ꯐꯣꯟ ꯀꯌꯥꯔꯛ ꯍꯟꯅ ꯇꯧꯁꯤꯜꯂꯛꯈꯤ꯫ ꯅꯤꯛꯅ ꯁꯨꯡꯄꯥꯏ ꯄꯥꯏꯈꯤꯗꯦ꯫ ꯑꯗꯨꯗ ꯑꯦꯗ꯭ꯔꯤꯌꯟ ꯌꯥꯝꯅ ꯁꯥꯎꯈꯤ꯫ ꯅꯤꯛ ꯊꯕꯛꯁꯤꯡ ꯑꯗꯨ ꯂꯣꯏꯔꯗꯨꯅ ꯑꯇꯣꯞꯄ ꯀꯥ ꯚꯔꯥ ꯑꯃ ꯊꯤꯕ ꯆꯠꯂꯝꯃꯤ꯫ ꯀꯥ ꯚꯔꯥ ꯑꯃ ꯐꯪꯂꯗꯨꯅ ꯃꯊꯪꯒꯤ ꯆꯌꯣꯜꯗ ꯍꯣꯡꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯦꯃꯤ ꯅꯤꯛꯅ ꯀꯥꯗꯨ ꯊꯥꯗꯣꯛꯇꯨꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯍꯣꯡꯉꯒꯅꯤ ꯍꯥꯏꯕ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯅꯨꯃꯤꯗꯥꯡ ꯇꯨꯃꯤꯟꯅꯔꯤꯉꯩ ꯃꯇꯝꯗ ꯑꯦꯗ꯭ꯔꯤꯌꯟ ꯂꯥꯛꯇꯨꯅ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯅ ꯌꯦꯡꯂꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯒ ꯑꯦꯃꯤ ꯆꯠꯅꯅꯕ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯦꯗ꯭ꯔꯤꯌꯟ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯦꯗ꯭ꯔꯤꯌꯟꯅ ꯑꯦꯃꯤꯗ, "ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯀꯔꯤ ꯇꯧꯈꯤꯕꯒꯦ? ꯅꯤꯛꯀ ꯅꯨꯃꯤꯗꯥꯡ ꯇꯨꯃꯤꯟꯅꯈꯤꯕ꯭ꯔꯥ? ꯑꯩꯅ ꯍꯪꯂꯤꯁꯤ ꯅꯪ ꯈꯪꯂꯝꯂꯅꯤ"꯫ ꯑꯗꯨ ꯍꯥꯏꯔꯛꯄꯗꯨꯗ ꯑꯦꯃꯤꯅ, "ꯅꯣꯡꯃꯗꯤ ꯅꯪꯁꯨ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯈꯤꯅꯤ꯫ ꯃꯇꯝꯗꯨꯗ ꯅꯪꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯂꯥꯛꯀꯅꯤ꯫ ꯃꯇꯝꯗꯨꯗ ꯅꯪꯅ ꯈꯪꯂꯛꯀꯅꯤ ꯅꯤꯛꯇ ꯅꯪꯅ ꯊꯝꯂꯤꯕꯁꯦ ꯑꯣꯟꯂꯤ ꯀ꯭ꯔꯁ ꯈꯛꯇꯅꯤ꯫ ꯑꯗꯨꯒ ꯅꯪꯅ ꯁ꯭ꯀꯨꯜ ꯆꯠꯂꯛꯂꯕ ꯃꯇꯝꯗ ꯅꯤꯛꯀꯤ ꯋꯥꯈꯜ ꯂꯣꯏꯅꯃꯛ ꯀꯥꯎꯈ꯭ꯔꯒꯅꯤ"꯫
एड्रियनना अꯩꯁꯨ ꯆꯥꯎꯔꯛꯂꯕ ꯃꯇꯝꯗ एमी ꯅꯪꯒꯨꯝꯗ स्मार्ट ꯑꯣꯏꯖꯒꯦ ꯍꯥꯏꯔꯝꯃꯤ꯫ एमीना एड्रियनबु यामना पिक्लिबा अꯉꯥꯡꯗꯧꯅ चलो सानरुरो हायरमलगा चटखी। एड्रियन माकी मओंगदु यामना नुंगाइतना येंगदुना लेहौरमी। एमी फोटो चामफमदा चंगदुना फोटो चामदिङै मतमदा एड्रियनना मपानदगी थोंलोनसनदुना अहोबा अमदगी खोय मयाम अमा थाजनदुना एमीबु चिखलमी। निक वरी सानरिङै मतमदा एड्रियन चंगलक्तुना मागी स्कोलिंग जंपरगी कंपीटिशन अदु येंगबा लाओ हायरमी। निक फोन थमख्रबा मतमदा निक नुंगाइतबगी माइथोंग अदु उबदा एड्रियनना कैदौरगे हंगबदा एमीदो एक्सीडेंट अमा थोकपदगी यामना सोए हाय हॉस्पिटल पुखले हायरक्लमी। एड्रियन नुंगाइतबा सादुना निकपु थेमजिनबिरमी। कंपीटिशन अदु हौरमदाइदा एड्रियनना साइनदा अइना एमीदा तौखिबा थबक्तुना निकका अइगा यामना नक्सिनरे अइगी लेंजुमदा ngathaduna mahak yamna kapki अइसु मागी मओंगदु उबदा थमोय सोख्रे। साइना अदो एमीदी कमाइन तौरी। एड्रियनना मा कैसु तौरoi हिंगनी अदो निक कंपीटिशन येंगबा लाक्लबदी नंग निकका फमिन्नगदरा। साइना लाक्लबदी फमिन्नगनी। एड्रियनना नंगी खोंग अमा तेनखिबगी अइंदा करिसु हाइरोइद्रा हाइरगा थोखी। साइन मथनता खोंग अमत नते अनीनी हाइकी। एड्रियन कंपीटिशन मफम अदुदा निक लाक्पु उदबदगी निकना मीटिंग यावरिबा मफम अदुदा लाक्तुना कंपीटिशन येंगबा लाक्त्रिबा करिगिनो अइबु येंगसिनबदगी सेक्स तौबने हेना मरु ओइ नत्रा हाइना मियाम ममांगदुदा खुपाकना थाजनखी। निकना मफम अदुदगी खरा लापना पुथोक्तुना इबानी करिसु मरी लैनदे नंग अइदगी लापथोक्रो हाइरुबदा एड्रियनना अइना नंग नुंगसी नंगनसु अइबु नुंगसियु निक हाइना कोनसिलुबदा निकना इंथोलक्तुना नंगसी अंगावबा मिनी हाइना nganglubada एड्रियनना कोइलाव लावबा हौरक्लमी। मीटिंग मफम अदुदा लैरिबा मिसिंगसु एड्रियनना लावबदु लोइना तारम्मी। मीटिंग अदु लोरबा मतमदा निक का बरा होंगननाबा हाना ngangnaramba तोपा मफम अदुदा लाक्लमी। युम्बु अदु कौरुबा मतमदा का बरा अदु मीना लौख्रे अइ ड्रग योनबा मीदा बरा सानदे नंगना हाना लेरamba बरागी नुपीदुना हायरम्बनी हायरई। निकना माना हारिबदु अरानबा ngaktani हाइबदा करिसु ताबीखिदे। माकना युमदा हलक्पा मतमदा पुलिस खरा लेरमी। एड्रियनसु करिगुम्बा अमा थोकपगुमना ममा मपासिंगना पुथोक्लमी। माकी गारीदु पुलिस अमना खामदुना अंगांग इज्जत मांगहनबगिनी हाइदुना फादुना पुखी। एड्रियनना पाउमीसिंग उनबा मतमदा मखोय अनि इरोइदुना ngayak सानरबा मतुंगदा निकना मंगोंदा फुरक्तुना मागी अनिंगबा पामा पांगथोखिबनी हाइना हायरमी। निकसु थोक्रिबा थौदोक्तुगी मतांगदा वाहंग पाउंग चथरमी। निकना एड्रियनसे अंगाउबिनी मागी कारदा यक्सलंबा नुमिदांगदा मागी कादा लोन लाक्लंबा अदुगा मागी का मखादा मागी फोटो अमदी मागी ममिंग कैंडल थादुना लालंबा खुदेमक लोइना हायरमी अदुबु अमत थाजगिते मरमदी माकना हारिबसिंगदो परमान यावदबना मरम ओइरगा पुलिस ऑफिसरदुना नंगना अंगाउबगी खुदोंचाबा लौदुना मंगोंदा पांगथोकपनी मंगोंदगी फंगलिबा ब्लडकी मओंगसि नंगी मओंगगा चप मानै अदु हायरकपदुदा निकना मागी डस्टबिनदगी खुल्लगा माना हापचनबा ओइगनी हायरमी अदुबु करिसु उपाय लेते प्रमाण यावदबना थाजखिदे। निक जेलदगी थादोक्तुना जुरीगिदमक लाक्पा मतमदा माइकेलगा थेंगनदुना वरी सानरमी। माइकेलनसु माकना हारिबसिंगदो अमत थाजरमदे। निक युमदा लाक्तुना पोचै लोइसलिङै मतमदा साइन लाक्तुना एड्रियनगी मतांगदा हायरई। एड्रियनना माकना तौखिबदो अइ खंगहौई अदुगा एड्रियनना रिक कौबा नुपा अमगी मतांगदा वरी सारम्ब्रा निकना सारमी माकी मरुपनी हाय। साइनना एड्रियनगी कैम्पकी काउंसिलरनी मंगोंदसु एड्रियनना क्रश तौखी। नुपादुना यादबदगी माना हु पिजदुना हाटखी। मी खुदिमकना थौख्रिबा थौदोक अदु एक्सीडेंटनी हाइना लोइना खनखी। एड्रियनदी आंगांगसिंगनादी खंगदबा माना खंगबा यामना लई अदुगा माकती वाप्सकी मतांगदसु याम फजना खंगबनी। एड्रियनगी डायरी अमा लैबनी मदुगी डायरी दुदा माकना तौखिबा खुदिमक लोइना इशनबनी। डायरी अदु मागी फामु मखादा लोतुना थंबनी। निकना डायरी अदु लॉयरदा हाइगे नंग एड्रियनगा तिनगनु माकती अंगाउबिनी अदुगा नंग मफम असिदा याम कुइना लैरगनु अवाबा तादरनी हाइना थिंदोके तौबदा साइना नंगी थबक यामना चिनबनी मतम माहनगनु हाइना थिंदोहनखिदे। साइन एड्रियनगी युमदा लोना चंगलमी। निक पोट खरा लोइसलिङै मतमदा एड्रियनगी युमदगी पियानो कोंगबा तारकपदगी निक चिंगनदुना एड्रियनगी युमदा साइन थिरमी। एड्रियनगी कादा चंगलुबा मतमदा माकी फामुंगदा कैंडल मयाम थांदुना निककी ममिंग सेगाइबा अमदी माकी मांगखिबा फोटोसिंगदु खोततुना लैबदु थेंगनरमी। लैथोलक्पा मतमदा एड्रियनना अइ नंगीदमक्ता मतिक चाद्रब्रा अइ मफमसिदा नंगीदमक्ता लाक्लिबनी। अइगी इमा बाबाना अतोपा मफम अमदा चटननबा तौबा मतमदा मखोइबु अइना अपंगबा सिरमदुना नंगीदमक्ता लाक्लिबनी। निकना महाकना हारिबा वासिंग अदु करीमता थौसादना साइन कदाइदा लैबगी हंगलई। एड्रियनना अइ नंगबु हौसिकसु नुंगसिरी। एड्रियनना हारिबा वासिंग अदु करिसु तादना निक थोखिबदा एड्रियनना चै अमना तुंगलोमदगी कंथखी। निक तुंग लैथोक्तुना मागी चै अदु खामनबा होटनबदा मखादा ताखी।
ꯃꯈꯥꯗ ꯑꯃꯨꯛ ꯀꯨꯝꯊꯔꯛꯇꯨꯅ ꯍꯥꯠꯀꯦ ꯇꯧꯕ ꯃꯇꯝꯗ ꯒꯥꯔꯤ ꯑꯃ ꯂꯥꯛꯄꯒꯤ ꯃꯈꯣꯟ ꯇꯥꯕꯗ ꯑꯦꯗ꯭ꯔꯤꯟ ꯃꯊꯛꯇ ꯆꯦꯟꯈꯠꯈꯤ꯫ ꯅꯤꯛꯁꯨ ꯁꯥꯏꯟ ꯊꯤꯕ ꯃꯊꯛꯇ ꯀꯥꯔꯛꯈꯤ꯫ ꯃꯊꯛꯇꯁꯨ ꯑꯃꯨꯛ ꯑꯦꯇꯦꯛ ꯇꯧꯔꯛꯈꯤ꯫ ꯑꯦꯗ꯭ꯔꯤꯟꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯇꯣꯛꯅꯅꯕ ꯈꯥꯝꯗꯣꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯄꯥ ꯀꯥꯔꯛꯂꯝꯃꯤ꯫ ꯃꯄꯥꯅꯗꯤ ꯑꯃꯨꯛ ꯍꯟꯅ ꯔꯦꯞ ꯇꯧꯕꯒꯤ ꯃꯑꯣꯡ ꯎꯕꯗꯒꯤ ꯅꯤꯛꯇ ꯑꯃꯨꯛ ꯅꯝꯁꯤꯟꯈꯤ꯫ ꯑꯦꯗ꯭ꯔꯤꯟ ꯍꯧꯒꯠꯇꯨꯅ ꯅꯤꯛꯇ ꯊꯥꯗꯣꯛꯑꯣ ꯍꯥꯏꯅ ꯃꯄꯥꯗ ꯆꯩꯅ ꯀꯟꯊꯕꯗꯒꯤ ꯒ꯭ꯌꯥꯟ ꯃꯥꯡꯈꯤ꯫ ꯑꯃꯨꯛ ꯍꯟꯅ ꯅꯤꯛꯇ ꯑꯦꯇꯦꯛ ꯇꯧꯔꯛꯀꯦ ꯇꯧꯕꯗ ꯅꯤꯛꯅ ꯀꯟꯅ ꯀꯤꯟꯅ ꯊꯤꯟꯗꯣꯛꯈꯤꯗꯨꯅ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯈꯤ꯫ ꯅꯦꯛꯁ ꯁꯤꯟꯗ ꯑꯦꯗ꯭ꯔꯤꯟ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯝꯃꯤ꯫ ꯗꯣꯛꯇꯔ ꯑꯃ ꯂꯥꯛꯇꯨꯅ ꯑꯦꯗ꯭ꯔꯤꯟꯗ ꯑꯇꯣꯞꯄ ꯆꯤꯊꯤ ꯑꯃꯃꯨꯛ ꯏꯔꯕ꯭ꯔꯥ ꯍꯪꯉꯝꯃꯤ꯫ ꯑꯦꯗ꯭ꯔꯤꯟꯅ ꯃꯥꯅ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨ ꯂꯥꯜꯂꯦ ꯍꯥꯏꯅ ꯉꯥꯛꯄꯤꯅꯕꯒꯤꯗꯃꯛꯇ ꯏꯕ ꯆꯤꯊꯤꯅꯤ ꯍꯥꯏꯅ ꯈꯨꯝꯂꯛꯏ꯫ ꯅꯤꯛꯅꯁꯨ ꯑꯦꯗ꯭ꯔꯤꯟꯅ ꯏꯔꯛꯏꯕ ꯆꯤꯊꯤꯁꯤꯡ ꯑꯗꯨ ꯑꯦꯃꯤꯅ ꯄꯤꯔꯛꯄꯗꯒꯤ ꯐꯪꯂꯝꯃꯤ꯫ ꯑꯦꯗ꯭ꯔꯤꯟ ꯍꯟꯗꯛꯇꯤ ꯃꯍꯥꯛꯀ ꯋꯥꯔꯤ ꯁꯥꯅꯈꯤꯕ ꯗꯣꯛꯇꯔꯗꯨꯗ ꯑꯣꯏꯅ ꯀ꯭ꯔꯁ ꯊꯝꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯈꯤ꯫